Churachandpurda Mar amadi Jo Kangluf anigi marakta Khudthoknarakpadagi miyoi ama leikidre asokapan kaya yawnakre District Magistrate na amuka suhanna makha tana district asida curfew tamjinkhre Manipur College ki Oja ani Lilong Haurebi College ta transfer tawbabu yaningdaba phongdoktuna college asigi mahairoi sing na ngasi principal office ki so lon sinduna hongjang changsinkre Kangluf anigi marakta thoglakhiba hatna sunabagi chaitin fangiba michung kyada logi oiba mateng sing fanganbagi panjamda Supreme Court ki Judge Tarukna sabatim ama lakiba March 19da Imphal da thongnaragadi amade Malangda numit chaniga marfu tarukni leiraba tungda America gi astronaut ani Sunita Williams amade Butch Wilmore ngasi ayuk angan bada Elon Musk ki SpaceX dergona tektakai na curfew member singaloi na malem da putarakre Krumjari ISCOM news meng tabi punamak pukhero dari bamna taramnok jare hojik pau sandok na pizari Kuki Singna namna khundariba Churachandpurda makhatana Mar amadi Jo Kangluf anigi marakta thokaningdaba thodok tholakpada ngarang miyoi ama leikidre kaya amana asokapan nangkre ngarangi thodok aduda leikidraba miyoi adude larupui pakhum mat jahi yangkai humdoi sure haire matung tarakpada district administrate ke maikaidage lokhalakiba khongthang ama oina district asida makhatana Yumgi mapanda mi thokpa yadaba mi punba yadaba amade sokpa panba yaba thangten chingba sing pubada district magistrate na curfew thamjinkre panba yai madude chatliba tha asigi tarataruk nongmaijing numit ke numidang athengbada Mar in puige general secretary oibatanatana indigenous tribal leaders forum ITLF kisu member oiriba Richard Marbo masak khangdaba miyoi kharana Jenhang the Leba VK Montessori School Manungda Yam Tamtina Furaga Hundok Lamki Tawum Adudage Mar Amadi Jogi Miyoi Kiana Irang Toglakibani Irang Asi Makatana Ngarangsu Leptana Chotharakpadage District Magistrate Churachandpurna Anirak Suba Oina Tokiba Order Amada District Asida Curfew Thamjin Kibani Nakalamaromda Jomi Students Federation Churachandpurna Ngase Thadorakiba Cherol Amada Kudaki Oiba Matam Kaktaba Emergency Shutdown Lautokre Hariba Emergency Shutdown Asigi Manungda Mahausagi Oiba Thabak Thauram Singh School College Singh Pumnamak Kudakta Thong Lolagani Haire Manipur College ke Oja ani Lilong Haurebi College ta transfer tawabu yaning de bafong doktuna college asige mahiroi singna principal office so lonsin kre hiram asige matang da Manipur College Students Union ge General Secretary Yumnam Johnson Maidai na fongdo kibada college asida ladiba department kharada Oja wat panamaram oiraga watliba Oja sing ado men khatlaktringer Jerak asida Geography Department amadi Education Department tegi Oja ani transfer tawkiba asi college asige Mayor Singhi oina mangjaba ama oiribani tha asigi tang kunmari dagi hogadoriba Manipur University na lawba NEP third semester exam na mahairoi chamri henbana thagadoribani transfer tawkiba Oja ani asina Manipur College Examination Committee gi achauba thaudang lawribani Masina maram oiraga Oja ani asina chatkraba matung Oja Singh aduna pairamba hangduna leiriba thabak Singh asi karamba Ojana mahut singedoribano haibado college asigi mahiroi Singhi maikaidagi mari leinaba Singhi mafamda hanglakle loinana Oja ani asigi transfer order asi athubada kakpi daba tarabadi mahiroi Singhna haunaruba taudana akanba khongjang changsilakpa yai haina fongdorakhe Higher and Technical Education Department, Manipur ki Commissioner tholokpa notice adugi matungina Manipur College ki hana watron leiriba department ani habadi education amadi geography department gi oda sing watron leiringai mathak da
ओजा अनि हाबदि मिंग ओइना पंजाबदा ओजा बिरजित एजुकेशन डिपार्टमेंट अमदि ओजा विजय कुमार जियोग्राफी डिपार्टमेंट अनि असि लिलोंग हॉर्बी कॉलेज मणिपुर कॉलेज असि दगी लिलोंग हॉर्बी कॉलेज ट्रांसफर चतनबा कोइ नोटिस थोसलक पसी मणिपुर कॉलेज की महरोई की मोह सिंजरगा महरोई सिंग मोह सिंजरगा मणिपुर कॉलेज स्टूडेंट यूनियन की माइकाई दगी यानी फोंदोक चरी तांग कुनगा मरी दगी हौगदोरिबा मणिपुर यूनिवर्सिटी लौबा एनईपी थर्ड सेमिस्टर एग्जामिनेशन असिदा हो छात्र चामी हेनमना थागदोरिबा एग्जामिनेशन असिगी मतंगदा कोइ ओजा अनि असिना सर विजय कुमार ना मणिपुर कॉलेज एग्जामिनेशन कमिटी की कनो अचौबा थौदांग लौबिरिबनी अदुदा वाटलौरिबा हांगगोदोरिबा ओजा सिंगदा पाइबिरम थबक मयाम अदु ओजा कनानो हो सिन बिगदोरिबनो हाबदु होय मरि लेनबा सिंगदा मणिपुर कॉलेज स्टूडेंट की माइकाइदगी हांगजरी कांगलुफनी की मरक्ता थोलखिबा हाना सुनबगी चैथेंग फंगलिबा मिचम क्यादा लोगी अमदे मियोइबा अमदा फंगनबा याबा खुदोंग चाबा सिंग फंगनबगी पांडमदा सुप्रीम कोर्ट के जज तरुक न साबा टीम अमा लाकलिबा मार्च 19 दा इम्फालदा थुंगलरगनी मखोइगी खोंगचट असे मरु ओइना नेशनल लीगल सर्विसेज अथॉरिटी नालसाना सिनबनी सुप्रीम कोर्ट के जज तरुक असिना मरु ओइना मणिपुर दा हांगलिबा रिलीफ कैंप सिंग द चतुना यंगसिनबगा लोनना मफम सिंग अदुदा लैरिबा इनमेट सिंगसु वारी सानगनी जज तरुक के टीम असे नालसागे एग्जीक्यूटिव चेयरमैन सु ओरिबा जस्टिस बीआर गवाइना लुचिंगबगा लोनना जस्टिस सूर्यकांत जस्टिस विक्रमनाथ जस्टिस एम सुंद्रेस जस्टिस केवी विश्वनाथ अमदे मणिपुर दगे जस्टिस एन कोटेश्वर सिंह यावरी टीम असिगे खोंगचट असिगे मनुंगदा मखोइना मणिपुर के डिस्ट्रिक्ट खुदिंगमक्ता हांगलिबा लीगल सर्विसेज अमदे मेडिकल कैंप सिंह हौदोकने हाइरिबा सिंह असिना लांजनक्तुना लैरिबा मियोइ सिंगदा लीगल एड हेल्थ केयर पेंशन स्कीम एम्प्लॉयमेंट प्रोग्राम्स अमदे लांजनबदा मसा मसागी मरु ओइबा सक्ताकचे सिंह नौना अमुखन्ना सेमनबगी खुदोंग चाबा फंगनगदौरी मसिगी मथक्ता सुप्रीम कोर्ट के जज की टीम असिना इम्फाल ईस्ट इम्फाल वेस्ट अमदे उखरुल डिस्ट्रिक्टा लीगल एड क्लिनिक सिंह लिंखटलमगने मसिगी मथक्ता तोंगान तोंगानबा रिलीफ कैंप सिंगदा नुमित तरुक निचुपना चेन्नईदगी डॉक्टर कुन मंगासु लाक्तुना मेडिकल कैंप सिंह पांगथोक्तुना हिदाक लांगथक सिंहसु लेमना फंगनगदौरी सुप्रीम कोर्ट के जज तरुक के मणिपुर खोंगचट असे मणिपुर हाई कोर्ट लिंखलक्किबा चही 12 मपुंग फारकपगे थौरमगा फांगनबा खोंगचट अमसु ओइरे लोइनना जज सिंह असिगे खोंगचट असिना लमदम असे थोकलिबा इरांग असिगे वारोइशिन अमा पुरकपा ngambada चावरबा मतेंग अमा पांगलबा यारी हाइना मियामदा थाजबा थमनरे सेक्यूरिटी फोर्स नंगारांग थौबाल डिस्ट्रिक्ट के मनुंग चनबा नोंपोक सेकमाई पुलिस स्टेशन कोलिबा अरिपाटगे खुसुकुलाई क्या अमा फागत पंगमख्रे फागलबा खुलाई सिंह अदुदा मैगजिन ग कोनना 7.62 mm गे SLR अमा एंटीरियोट नोंमै अमा 36 SE hand grenade ani detonator ama arming ring ama insas ke LMG magazine ama tear smoke cell ama 7.62 mm gi kapayariba nongoi maru taret treasure round kun patka ani BP jacket ani camouflage t-shirt ani amade baofeng radio set amasu yawi hade नाकलमदा मणिपुर पुलिस नसु सेकमाइजिंग पुलिस नकोनबा लंगथबाल कुंजा मनिंग लैकाई कोनसम ऑल पम मनाक्तगे लोना थिंख्रबा लालहौलुफ के सीपी पीपल्स वर्क ग्रुप के मियोय अमा फारे हारे फारबा मियोय अदुदे निंगथौखोंगजम सोशल मैतै एलिस कंगला एलिस इसिंग चौबा चही यांखैनी हारे Security के अकनबा चेक्सिन थौरांगी मखा ngarang National Highway number 37 amadi 2 da nongmada changraba yadraba polam sing pusilakpa tata truck chaniga mapan amadi chahumga humfu ngarang Imphal thunglakre nakalamaromda da security force singna chung amadi tampa ki chingnaningai oiba mafam singda checkpoint chamaga mapan thamduna achat awong sing check tawkhibagi thabak chathakhe adubu thoidokpa mifa mipungi paudi laikide Ministry of Electronic and Information Technology gi mireng makada nailitna thopuduna ngase
Imphal East ke Pangai da leiba Manipur Police Training College ke Cyber Security ke Lef amang ase Imphal West District ke Deputy Commissioner Mayanglangbam Rajkumar na sangaduna hangdokre. Thauram adada Manipur Police Training College ke Assistant Director Indur Mohammed Abdul Kalam Nailit Imphal Center ke Executive Director Yumnam Jayanta yauna saru yake. Thauram aduga mari leinana Nailit Imphal Center ke Executive Director Yumnam Jayantana Fongdokibada ngase sangariba Cyber Security Lef asina Jahi ahum tongan ba mafam sing da leiriba police station singe police personnel listing ahum rom training pirabatungda miyam da makhatana training program ase pangthokpani haibu wafam sing fongdoke. Ngarang daging ngasi fawda MSPD Shell ge officer amade staff singna tongan ba mafam singda red chathabada Mailana Sizinarapagidamag, Taubal Sub Division Area dagi ahum, Yardipok Sub Division ge Yardipok, Lairong Tel Singa, Lorembam, Jingam Tabi Area dagi Mapel, Bishnupur Sub Division ge Nacho Ward number 4 Area dagi Mare, Moirang Sub Division ge Kwagta, Tingai Area dagi Ani, Gumbi Sub Division Area dagi ahum Puna, Kunmatoi Fagat Kre, Loinana Consumer Taragi, may disconnect tawkre makhatana may fabagi thabak chathagigani haina General Manager Commercial MSPD Shell gi maike de charol amada khangalakle. National AIDS Control Program NCAP ge pandam mangagi manung ama oiriba HIV ge sagon aduna hingliba mioi singda kunaina yengliba hanthaba miyeng maru Fangna muthatpa hariba pandam ase Yohanaba aikoi punna honaminasi haina Manipur State AIDS Control Society MAXK Project Director Samin Ahmed Sahana Fongdokre Wafamasi All Manipur Working Journalist Union Amju Amade Manipur State AIDS Control Society ga kusamnaduna Ethics of Media Reporting on HIV/AIDS haiba Hiramda Manipur Press Club da pangtokiba Nongmagi oiba media sensitization program da fongdokibani. Thauram aduda athoiba mitunglen oikiba samimna makha taraduna cancer made diabetes na mioi singda kunaida myamna thoidokna khanadrab so ISIB sagon aduna hingliba singdana hanthana yengba amade inthok pibagi thawong tawhaningde HIV hadiba virus asiga sagon aduna leirabasu matam chana hidak amade afaba chinjak saraba amasung hakchang sajal tawrabade chahi kuntra nifu hena hingduna leiba ngambana HIV patient haiba wahi amata fawba season haningde mathang chahida loigadoriba NACP ge stigma eliminate hariba pandam ase Fanghannabagidamak miyamna Laina asigi matangda mamutana kanganaba MAXK maikaidage angamba thakta honari makhatana su honakigani haina fongdoke thauramadu saru yakiba amjugi president Bijoy Kakching tabamna Irang asna maram oiraga chingkhong chingada amade lanjanadun leiriba HIV ga sagonariba mioi singna thengnariba chaitheng singbu mari leinaba singi mitnakong oihanbada paumi singya chauba thaudang changi Miyamgi wakhalonda leiriba leina layong asigi akiba amade hanthaba mityeng sing manghatnaba honabada paumi singi maikedagisu angamba thakta honagani haina fongdoke thauramada MAXK Assistant Director Panjovam Langambana HIV na sagonaduna hingliba mioi khudingmak H leina nane haiba leite makhoige Matangda I pauda hapa matamda yamna kupthana yengsinba amade mari leinaba singa kupna tanabagi tangai fadaba lei haina fongdoke thauramadaga mari leinana HIV and AIDS Prevention and Control Act 2017 ge kanglon singi matangda MAXK Divisional Assistant Omajit Lesangthem amade Ethics of Media Reporting on HIV/AIDS ki matangda Panjovam Langambana Machung oiba wafam sing thamke. Laren Lakpam Publications Hojaina Sinduna Laren Lakpam Ongbe Boizontina Iba Nobel Lyric Igi Kongol
khomjinba wari macha lairik nongpoki khonjel amade khomjinba saireng lairikta nongpoki saisak hairiba lairik sing asi fongbagi thoram ngasi Manipur Press Club ke thangjing holda pangtokre thoram aduda Manipur Language Advisory Board Sahitya Academic New Delegate Convener Professor Rajan Toizambana athoiba mitunglen Lion Lakpam Publication Hojai Chairman L Surti Kumar na at thoram mapu Dalaykol Gay President Dr. Ketri Mayum, Suvadani Amade United Committee Manipur UCM Gay President YK Duren na akanaba mitunglen singon saruk yake. Tauramaduga Mari Lenana Lairik Asige Ayiba, Laren Lakpam, Boyzontina Fongdokibada. Apunba Merapai Biluf Assam Amade Senior Citizen Gapunna Numit Humnigi Oiba, Manipur Lairiba Relief Camp Sing Asige Kongchat Aduda. Hakting na urakiba kamenlog fayeng amadi atay mafam sing fibam adugi matangda lamkoy wari oina igi konggul haina mingthonba lairik ase putorakibani Manipur gi wang mada kundariba maitay macha sing nasu imalaipak Manipur na awaba taraklaba matamda ngamjaba tengbang tawzaba asina thamoida nungaiba pokcharibani amaromda nongpoki khonjel amade nongpoki saisak hariba lairik ani ase Assamda lairiba Rabindranath Tagore amade Guwahati University da maitai longi subject yauriba asida tamnaba yagadra haiduna anthology gi oina putokpa lairik makhal amani Manipur da ayiba amadi ayibigi masing wangna leiba maramna anthology oina puthokchaba lairik sing ase lamdam asda punna fongminaba tanja adu lojabani haike Itha thazadana karamba matamda malemgi leimaida amuk halakadage haiba khangdana matam kaya leirabagi tungda India gi pungfam matung inangasi ayuk Pung ahunga minute kuntareta Sunita Williams amade but Wilmore tektikai malem gilay maida yorkre. United States ke astronaut ani asibo ngasi ayok Elon Musk ki SpaceX Dragon da lauraba matungda Florida ge kongbal amada tektikai tarakhe thama panchupna malangda lauraba tungda ngarang makoy ani yauna punna miyoi mapanna International Space Station dage malem gidama kumtarakibani makhoi bu ngasi ayok Space X ke crew Dragon da purakibani Sunita Williams amade Butch Wilmore anina International Space Station da punna numit Chaniga marfutaruk leiki lonana makhoina orbit ki akoibada listing mariga chonga koikibaga lonana mile million Chamaga kunmatoi hen badachet ke ngasi ayok tunglakiba crew members sing asibu nashana sinduna makoi ge hakchang singda asok apan yaudana ba numit nifu mangani gi oina Houston da puduna mafam adada rehabilitation tawduna thamkigani And splashdown crew 9 back on Earth. SpaceX Freedom, splashdown. Good main release. Copy, splashdown. We see main chutes cut. Nick, Alex, Butch, Sunny, on behalf of SpaceX, welcome home. Kwata kungangda poglak chawrakiba takhelambam Margna saisakpa saknairaba isai mayek iba KK wahengbam na iba retired principal Karam Kunjani na puthokpa Rakesh Naurem na direction piba laikhidraba konthauzam ibo chobada dedicated toba tamhorabi kwata haina mingthonba Manipuri patriotic music video ama ngasi ayu pung Kwatagi visual mega mart leiba QMX Cinema da haunabi matung inna film for Manipur ge chairman Laimayum Surjakanta Sarmana atoiba mitunglen oiduna release tawkre Thauramadu da music video sige producer Karam Kunjani Devina Thauramappu amade Dr. Chandam Roman Kumar Chiropractics Alternative Medicine amasung Laimujam Pratap Singh Assistant Secretary Patriotic
Writers Forum Manipurna akanaba mitunglen singoina saruk yaki music video asida Sonia Samjet Sabam amade Kenny Wahing Bamna Maroi Basaktam Langley Arobada Maroi Pau Manipizari Churchampurda Mar Amadi Jo Kanglof Anigi Marakta Makatana Khud Thoknarappadagi Miyoi ama Laikidrei Asok Apan Kya Yaunakre District Magistrate na Amuka Suhalna Makatana District Asila Curfew Tamzinkre Manipur College ki Oja Ani Lilong Haurebi College ta transfer tawbabu yaning daba phongdokuna college asigi Mahairoi Singh nangasi Principal Office ki solon sinduna Khongjong Changsinkre Kanglof Anigi Marakta Tholakhiba Hana Sunabagi Chaitheng Fanglaba Micham Kyada Logi Oiba Mateng Singh Fanghanbagi Pandamda Supreme Court ke Judge Taruk na Saba Team ama Lakliba March Kunithoi da Imphal da Thunglaragani Amade Malang da Numit Chaniga Marfu Taruk ne Lairuraba Tungda America gi astronaut ani Sunita Williams amade Butch Wilmore ngasi ayok angan bada Elon Musk ki SpaceX Dragon na tektikai na crew member singalona na malemda utharakre Hojik fawgyo na ISCOM news na pizza Manipuri pau matanga solution jare meng tabire punamak pomukana krumjare